Naurendong Khulem Laikai Ngangom Lerka Bom Pokai Pada 143 Battalion CRPF Lamphel gi personnel ani Sokle. Kendra Humpuda Congress of the BJP the Lamba Town and the political party Tarupun Sinduna Left Democratic Front go up in the look of the same. Lakliba Assembly Mikhalda Manipur Pradesh Trinamool Congress na Assembly Constituency Humpu Makta Mirep Putokadauri. Union Home Ministry na ayaba PWD economic blockade ki waroisin purut na ba tripartite talk tinthadu na lay rehan a goodwill mission maral sirakli. Amasung apaka lorba matung tha taruklom koila tha dan thambu ki kamat kibero maning lay lambi niyam na matan ki मैं मुखरुम जरे अदोम ने यंगिर बिस इम्पैक्ट न्यूज़ ने अयोक्रम सोमेंद्रो न हुजेक पुंजा सफाब की मरोइब पाउसिंग मियाम द पिजरी ngasi numidang waram pung taruk khara helakpa matamda Imphal West District ki Lamphel Police Station konba Nauram Thung Khulem Lekai ngangom directa bom mam pokai bada 143 Battalion CRPF Lamphel gi personnel ani sokleba personnel ani de 143 Battalion CRPF ki Visbinder Zad Asai Kunmari amadi Brajesh Singh Asai Kunmapan ni makoi animak laikai asida yung manung loina na barada laibani hana laikai ki fang pawa man hairi ngasi numidang waram makoi ni cycle amam tong na lak pada hairi thodok asi thoki bane panba yabade thodok thokpam mafam aduga CRPF ki battalion aduga yamna nakna ba mafam ni hari makoi ni ki marakta Brajesh Singh di ko ki sarukta sokma khara luna lai hari adubu Visbinder Jati oi thang khuta sokmana khara di nungsa thingai oi di hari makoi animak hauze sija hospital da laikatnari thodok thokom da Manipur police ki official sing amade CRPF ki makok thom official sing laktuna yengshin ki Tongan political party taruk pun sinduna Left Democratic Front koba political party sing apun belufa mangasi same kray loina Manipur ge assembly constituency khuding makta miref thadok tuna BJP madi Congress party thengna na same sa kray Left Democratic Front ase CPI CPIM NCP MNDF AAP amadi ZDU na pun sinduna same kibane anowa front ase same lena lauthok mari lena na ngasi Manipur Press Club ta front ase da yawri party sing mute sing loina na paumi sing unaki Front asida member kuntramanga na sabo state level committee ama laibaga loina member tarani thoi na sabo working committee ama su thamduna lakadur batara thoi su Manipur Legislative Assembly election ga mari lena na akan bathabak thorum kya sanction ba hauraga ne hana working committee gi convener oina khalaba CPI Manipur State Council gi secretary Dr. Moirangthem Narana Phongdoki Dr. Moirangthem Narana Makhatana Phongdoki bada Manipur da ahong ba puraktuna miyam na pa government ama lakun na political party sing ase punsinduna Congress ama de BJP maiti opinion khongthang moina sanction bani Phongdoki loina na Congress ama de BJP na taba atopa political party kharasu front asida yorpa yana lai haina su Dr. Moirangthem Narana Phongdoki Sakti pairiba makhou pongiba Congress amasung BJP nattaba sadharon praja miyam asigi chumna thabak tawrakadaba front amagi tangai fadabasi itihas na piraba tangkak amani ngasidi Manipur gi hauji oiriba situation sida maramaduna party taru punjan jadana Left Democratic Front Manipur haibama reasonably aikhoida kupna khanajaraga ngasisi koi formalize tawre Hairiba front asigi mamingda taramathoi suba state assembly election asida kendra punamakta candidate thadokna bagi thaurang tawjare achouba dol singsina ngangiba moi behavior punamak sina alternative ama kadai da khare hena chumna torokpa yaba dol leri bagi karamba front leri bagi habisi yengakpani Lakliba Assembly Mikhalda Manipur Pradesh Trinamool Congress na Assembly Constituency Humpu Makta Mire Puthokane hana party asigi Vice President su oiriba Rajya Sabha gi MP Mukul Roy na phongdokre ngasi Mahabli gi Haukif Weng da laiba party asigi office ta Paumi Singh unaba matamag na haike bada Mikhal gi matam lauthok tringai mamang da Manipur gi hauzik oiriba phiba masigi matang da Election Commission amuk hanna yengsin min na haija kibane numit humpu ni helaklaba blockade asina maram oiraga petroleum product yauna nongma sangraba yadro polam kya phangdaba
amadi mamal wangna yondu miyamna awaba kaya mayokna hale economic blockade na wahaliba sigi mathakta demonetization maram oiraga miyamda amuk hena ka hena awaba mayokna hena party anigi maming pandana hundu ngangki demonetization tawbasina India ki economy fagaran bagi bahuta hena sokchil halagani lagli batang tara mathoida party asina India pumada demonetization ki mayok to khongjang sanchin gani hena su fongdoki. If I remember correctly, in 2014, when Honorable Prime Minister visited the Manipur, he made promises that if they are come to the power within 100 days, 6 lanes, 4 lanes highway will be prepared. But all goes in vain. We will go all out in the state assembly election. Yes, I know that money is a factor. Here money is a factor, but we strongly feel and believe that peoples of Manipur, definitely they will render their support to us. United Naga Council na sathariba matam gak tabe economic blockade ase handokpu ki wafam laitri ngasi Senapati district ki manung chanba TNK village community hall da pangtok ke Naga civil society sing apun mifam mana ware base lauki banai ngasi ki mifam da UNC ki working committee ki members sing Naga People's Organization NPO ansam amadi Naga Women Society ki mute sing yauki loinana yanabu puraktiru fawa UNC ki sathariba economic blockade ase makhata na sathab ka loinana Naga tab area sing da laiba lenga ki office sing da picketing it kongjang sing makata na sanction magi warep sing lauki hari United Naga Council ki hoji chathariba matam kak economic blockade asigi tung koiba warusin purak ba state government UNC amadi center ki apunba tripartite talk ki ayaba Union Home Ministry ki maikai de ki pi dabana thintha dun laire wathoga sigi warusin athu matan purak trabadi lamdam sid thoning du thodok tholak labadi kanana daita pugan hana goodwill mission for peaceful coexistence ki maikai de ki wang tawrakli nakal lamramda lamdam sid puna khunda min ri furuk khuding makna kauroi da mawngda amatoina punduna lamdam sid tangdu laitan na ba wakhalonda goodwill mission sem ki banumid December ki tang tarama panasibu ningsing duna sahi chupagi waina ningsing thorom pangthok paina waref khare ngasi khwaramani ma kaithel pawmisinga unaba mada goodwill mission for peaceful coexistence ki convener ningthauja lancha na haikivada lamdam sid laiba furup khodimak na amatoina lefkiba December tarama panase yamna muruiba numit ase tungda lakadru mirol sin ningsing hawda mawngda mayek lana thamba haibase tangai fadi hana thamki amaromda negligence oidambasu ya aduka khoina khanjabadadi lairiba complexities madak sida mogi su technicalities na modalities ta yamna aruba wafum oidamgani na khali waroina code of conduct lakshan giba adigi PR gi rumor lakhiba ade hojik lairiba tension mayam si kamai to resolve to doino haibagi potsu aduda makhoi gi oiba on adubu hana yamna laidana su thinda ba se makhata na thinda agadi akoina Union Home Minister da hajaningi base makhata na thinda agadi yamsengna madugi thoning da ba thodok sing ji tholok pa taragadi madugi maral do kanana pudoino se hajidi khanda ba matam oire Housing Chathariba economic blockade ase handokna na Universal Family Organization UFO na Nation I'm General Secretary Twingalan Muivada afil daukre ngasi Manipur Press Club ta pawmi singa unabam da UFO gi General Secretary Singsang lakpa na mairapamna singmi amdi tami kaidongda kainaba yaroi da maram kaya lairi masida tokai tan sin kaidong oithok loi maram adun apun Manipur gi saktam sagan na ba khotna bana afab oigani fongdoki United Nations की अखोई ICJ International Court of Justice असी फावबदा अखोई चंगचिन बिरगा तुंगदा यारक्तदुना ngasi Delhi amadi mani Dimapur gi Hebron da wathabiduna adongi nachana nai singbu maikai jumbiriba adu thaganingai ni adubo madu matam gi khonglai tungna adongi laibakta chingburo singi luchingba oibagi thaudang taibang mapuna sinabibani adubo adom haujik lambi lamuk lamagnare taibang mapuna chinaki ba thaudang di tampak lambu hundok lamlaga chingburo chingi amatta oina punchin minaraga kanglai pung Manipur dagi tongana laikhina ba haujiki Nagaland da punchin khina ba chatkhina ba natti Manipur Legislative Assembly ki member oiramba Professor Gangumai Kamaina khangudana laikhidabada Manipur Legislative Assembly ki Speaker TS Lokeshwar na chairol amada awab phongdorok pagaloina na sahi asi kabui furu ki oiba gangai kumaina lakpada Manipur miam nungsi sanaba ing tapalamdam porak oirasanu hanasu yaipa pauzil pirakli
Apunba Committee of Konungmamang to Irilbung ACKMI na sinduna ngasi wangkai kaithela sangbida leiba Narol Sintha Kanglup NSK Community Hall the peaceful coexistence among the ethnic groups haiba hiramda nomogi oiba khana neinabagi thoromama pangthokre ngasi gi thoromaduda tongan tongan furup kya gi mioi singsu saruk yaki Tharomadada wangang kiba singna fongdokna kibada thengkhang kayada Manipur gi singmi tami ichilinau awaba kya mayok naduna achauba saitheng kya fangduna lakraba matung amukhanna haujiksu November amadagi UNC na chatarako economic blockade na maram oiduna Manipurda nungsi chanana laminaramba furup singda achauba saitheng am piri masina maram oiraga furup singi marakta khaibung tabugum thoale asigumba nungaitaba phiba masi laktana naba aikoina sem saduna leiba mathau tai hana thamnaki Maike yasomda leiriba proof ki oiba isilinaw mayam se punna gyan taminaraga nungsi janana ingna sikna ama toina Manipur su kai dana ba nungsi janana leminam bagi wakolon dai khoi chap chaba phire ama logminaraga Manipur bu kai dana bagi namakta khoi wakal gyan taminana thoning daba thodok khoi Manipur gi oina tholapa matamda maike yasomda leiriba isilinaw khunda minariba proof khoi punamakti chap manana ama toina nungsinana amana amagada thajana ba thamnaraga Manipur kai dana ba honabada chap manana lemina si haibagi wakolon dai khoi phire logminagani haibagi khoi thajabadu thamjari Cookie Students Organization Gunpi Block ki President amasung mahaki driver nongmay na kaplamagi mayokta Chandel amasung Technopol District ta Mahairoi Lupas na pung nifunipan ki ban lauthokre loina na Mahairoi Lupas na ngarang ahing dagi kaukiba ban na maram oiraga district asida nongmagi oiba miyamgi punsid akaiba pikre Chandel ki more taunda ban manung da gari amata sena kide dukana ya mathong lona ki ban tawrabasu Indo-Myanmar Friendship Gate number 1 amasung 2 dade mausagum na adumak thong hangki Technopol da su gari e amasena kide laloliti ki thabak thoram ningthina tauna kide More block ki manung chanba en gamnom khul gi ningthau musung church ki chairman mu masa khangdab singna fa ki badu ate akai thondana thadok pirang naba the hill tribal council amasung Cookie Chiefs Association more en apple tarokli makoi fa ki luf natraga miyoi singda wari sanadur warosin ma purak minase na lubani sin tonga thadrok pasirol singda makha tarakli haukiba Kumza lising macapan mariputara mangada Rims Hospital ki complex manung da CRPF Jawan singna micham mapan menung silaitana nongmai na kaptuna hat ki bi thaudok ningsing krai Rims Hospital Victims Memorial Trust na sindura pangtho ki ningsing thorma da laikhidra singi imung manung amade auto rickshaw driver singna haikat laikat tamdur ikai khumna utki ningsing thorma siga mari lenana trust asigi member marangthem Subhash Chandra na fongdor ki bada Armed Forces Special Power Act 1958 ki marumda Indian Army na lamdam se da chathari bi mine amade mihar mipun gi mayokta Manipur gi miyam na lei loinana asugumba laibak thiba thodok ase matungda thoktana naba ningsing thauram ase pangthokpani fongdoraki ningsing bayai kumja lising ma chapan mariputara manga da Rims Hospital gi complex manung laiba CRPF ki kangbu amada sakhangda sing nomai kapsil lami haiduna hospital asida MBBS tamduna laiba Arunachal Pradesh ta gi mahiroi am yauna miyoi mapan pareng level laga nomai na kaptuna hat ki bani non actor sing na boiro state actor sing na boiro Manipur da sigumba Armed Forces Power Act ki mayokta Manipur da mioi bagi hak khongaung na bagi mayokta Manipur miyam na lepi haibasi aikoi khangna na bagi damak aikoi na sigumlaba laikhidraba mioi sing khud laibak thikraba mioi sing asibu ningsing duna ngasi su sigumlaba tamthiba thokdoga se Manipur da amona thon da na bagi damak observation committee na chai tungi sinjabani Manipur People's Party MPP ki President M Soba Kiran police custody degi thadorkrai haukiba January marida ukhong sang da election ga mari lenana chakcha haijana mi ki thaudok amada chenai habi maralda police na fagat kibane Polo ground maning leba MPP ki office ta party asigi member singna Soba Kiran bu lai huktuna taram na oki thoramadu ga mari lenan paumi sing unaba da party asigi president na Hairo constituency ki miref one songthok liba TS Radheshyam election court of conduct ki niyam thugai duna ukhong sang da saksa haijana mi thoram sinki haribu thoramadu da khanasana ba thorak padagi Soba Kiran thengna duna lakshanan hona bada ma ki escort na blank fire round ama ani kap ki election court of conduct ki niyam kaidana hona rubagi mahak police na kibane maram sadana party amagi president bu police ki custody da ahing ani thamjan ba party isna condemn tawi hana fongdoraki karigumba thaudok ado magna thengnaram dra thoklabadi khuladu gi yum mai chak pa yauna hena chaub irang thoklam gani fongdoraki maral lairibadi TS Radheshyam ni fagadaba mi na fadraga farodaba mi oina fare haiki
BJP मिरेफ ओरिब राधे श्याम से मणिपुर गवर्नमेंट पुलिस लौबगी हाकतक्ता कैंडिडेट सिंगगी नमथाक तौदुना पैसा ओइना क्रोर के अमुक लौखतपद सेनब मीने हन मराल सुसीकी माना मखा तारदुना पार्टी अमगी प्रेसिडेंट ओइना लेरिब VIP अमदा गवर्नमेंट पीरिब स्कोर्ट सिंग असिना पाइरिब नोंमय से मतंग चाना सिजनबदा मराल लेब तारगदे नोंमय मरु पिबिरनो हुमाय ओइना पिबिरो हाना अपील तौकी अगी स्कोर्ट पार्टी दा फायरिंग तौले हसनी लाइव क्वेश्चन दी VIP स्कोर्ट तौरिबा नोंमय सिंगजी फायरिंग तौदनबगी नोंमय मरु लोकथोक यादब्रा बमय नेशनल हाईवे द स्कोर्ट चलीबा चीफ मिनिस्टर स्कोर्ट चलीबसे कनागुम फायरिंग तौरब याय चीफ मिनिस्टर सोप तारेना अदुदि मोइदि नोंमय मरु लोइना यहन बिरनोबा VIP स्कोर्ट तौरिबा नोंमय कनो जिंजे सिपाही जिंजे नोंमय मरु यहन बिरनो अदुगु हुमाय मम पाहलगा स्कोर्ट तौब थाबनेना फरे सिनी पोरमपाट पुलिस स्टेशन की ऑफिसर इंचार्ज की चेरोहलमुंगी मतुंगिना स्टेशन असिना कोलिबा मफमसिंग लैरिबा गन लाइसेंस होल्डर सिंगना लागलेबा जनवरी 10 फबगी मनुंगदा मसा मसा की नोंमयम दि मरु सिंग थिंगलकदबने हाइरेक्टली थमजिंदबा सिंगी मथक्ता इलेक्शन कमीशन ऑफ इंडिया की इंस्ट्रक्शन मतुंगिना लाइसेंस फाव ककपगा लोइना दंदी फंगने हानसु चेरोल असिन मखा तारकली वावाई केंद्रदा BJP की मिरेफ ओइगन हारिब उसम देवेन वाकर नि हारिब मियोय अमना केंद्रदा नोंमय पाइदन लागलागा केंद्र अदुमकी BJP की टिकेट तानरिबा मयंगबम रंजित हारन होनरमले लोइना नोंमय पाइदन लाक उसम देवेन वाकर अदु वावगाई माइरनबम मैरा पाइबी लुपकी मैरा पाइबी सिंगना फादुना पुलिस सिनाक्रे थौदोक अदु ngarang numdam pung 9 मखाइरोम ताब अदुवाइदा वावगाई माइरनबम द थोकिबने ngasi Manipur Press Club ta Paumi Singa unaba mata Wavgai Mairenbam Marapai Loop ki Secretary Mayangbam Indira na Fongdor Kibada Wavgai Mairenbam the election Gamari Lena na Pam no Todok Toktan Naba Numidang Ating with the Chacha Hajana Madi Mifam Tobo Yaro Havik Ating Lena Sakshana Naba Silak Badagi Marapai Sing a Ting Naba Changlubada Gari Tongdon Osam Devin Waka Sing at Laktuna no Mai Paidun Miamda Kihan Kangan Tobadi Marapai Sing Yom Sinduna Osam Devin Waka Nihaba Kairang Dagi Tonazam Nilogi Masanupa Abo नोंमय कोना फादन पुलिस सिना केबनि हारी असुगम थदोगा से मतुंग थोकन मरी लेना बसिंग यंगसिन बियो हानसु इंदिराना अपील तौकी चक्चा हाइजानबा पैसा नुक्सागी तौबसे अखोइसु यादे दुम हाइजै अदुगा मोइना तत्तना अखोइदा करेन खतनबा अदुमबगी हेदि लेजबा खुथाकनबा मोइसि याम तोइना तौवेबा मोइसिना अखोइदि फजना बोसि नियम चुमना तौसेदना अखोइदि फजना दुम हाइजैबा मोइ करिगिनो कमाइ तौबनो हारकान हंगपसे नुपासिदा अखोइना हंगे हंगबसिदा हौजिके अबोय हाबे नुपानु नुमय पाइबे नुपासिना सुमाय तौदना श्री मयंगबम रंजित सिंहाजी हालु चलोद खोइदि लापनि मसाना डायरेक्ट दम हायबा गुड गवर्नेंस डे की थौरममा भारतीय जनता पार्टी सिंगजमई मंडल ने सिंधुना पांगथोखरे अटल बिहारी वाजपेयी की मरिफुतरा निथोय सुबा मपोक कुमोन की मरी लेना सिंगजमई चिंगा मखा ओइनाम लेरक पांगथोकी थौरम दुदा थांगमैबन कॉन्स्टिट्यूएंसी की एक्स MLA M भोरटना लाइबाक अमुगी मफम खुदिंगमक्ता अफब गवर्नमेंट अमा लेहन गे हारबदे करप्शन लैतबा मियाम की उल खंगना थबक तौबा लैंगाक शासन फजब गवर्नमेंट अमा चंगी मणिपुर दसु मियाम की याइफन होनब गवर्नमेंट अमा मथौ ताई फोंदोखी थौरम अदु सरुक याखिबा महिला मोर्चा की वांगांग लोइसिंगना फोंदोकनाखिबदा खुनायम अफब पोरंगनब होनबदा इसा हाना फब मथौ ताई क्राइम लेतब मियाम की याइफन होनबदा हेना प्रायोरिटी पीबा गवर्नमेंट अमा लै रब मतमदा गुड गवर्नेंस की वाहनथोक लेहनगनी फोंदोकनाखी भारतीय जनता पार्टी की ओइनदी भारत सिंब थुंगना गुड गवर्नेंस पांथोकपा हाइबसी अखोइगी इसागी तंगाई फदना तौदबा यादरब थबक अमनि गुड गवर्नेंस न पामी बिस्दी अफब लैंगाक शासन अमा पाली स्टेट की सरकार दुना मागी स्टेट सरकार अमा पाइरी हाइबगी मथौ चप चाना तौबा लाइरानबो योखदब थबक तौबा प्रजा मियामी वेलफेयर की थबक तौबा थबक तौबसिंगदुगी मनुंगदा सेंजा थुमजा तौदबा सेंजा थुमजा हाइबसे मसी गुड गवर्नेंस का लोइना बियादे लाकलिब जनवरी की तांग मापन वाक्सिंग तरा निथोई निपानबा निंगथौकाब नुमिदस इमा इमोइनु इरा थौनि गिरमि थोकले नुमिदस दा मैतै फुरुपसा सिंगना मैरा कतुन इमोइनु इमादगी साहोंग अहोंगबा नुंगाय याइफब थौनि जौसे हाना साउथ ईस्ट एशिया कल्चरल ऑर्गेनाइजेशन सिकोना पाउजेलकली अमरमदा कंगला रिलीजियस कमिटी ने सिंधुना लाकलिब तांग मापन की अयुपुंग तरा मथोई ताब मतमदा कंगलाद इमोइनु इमा इरा थौनि पांगथोकनि हाइरी
loina matang asada break am laujage manipur amade malengi tongan tongan I pau single loina na aikoi break te yamna thuna hanjarake impact news bu miyeng ta dun lebiyo World-class interventional cardiology at Sky Hospital, performing non-operative closure of hole in heart and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation, coronary angioplasty requirement and other procedures like pacemaker, ICD, CRT, combo angiogram are also available. Hurry for advance booking to avoid disappointment. Free charge for BPL families. Manipurda ihan hanba oina Sigma Bazarda Pangbiragani melamine crockery items sing kg amada lupa chani khudong chabasi lobiho ngasi maglengsin birau Sigma Bazar Dingpu Road. Tata Shakti J6 set sizinabiyu. Government piba guideline gi matung inna chap chana quality control torba Tata Shakti gi product ni. Tata Shakti gi product sing status gi district khudimak gi retail outlet sing da pangbigani. Tata Shakti. Angels Coaching Center, Uripok Polem Laikai Imphal. Admission starts for class 10 revision and class 1 to 10 foundation. Our achievements: 11 position holders in 2013, 2014 and 2015, 20 position holders in 2016 including first positioner. There is an unparalleled coaching center in Manipur. I see success in Angel Coaching Yonder Badi Sungang Namba I see success in Sungang Namba Hanse I Hanan Hanse. The pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Fangbiragani lakadoriba imoinu imagi ira thonida tangai fadana changadoraba angauba nga pengba amadi ngaton ngasimak order tobihau pengba amadi ngaton gidamak akaknaba stockni fangfam S Tomba and Sons Pengba Farm Hyangthang. Break matungda mayam amana taram nokchari loinana bulletin asigi makhata pausing miyamni pijari haukiba tha taruk longgi mamangdagi paka WVM lauramlaga ngasi fawba black topping tawbidana laklaba singmerong maning laikai gi lambi miyamna matam kaktana thingjin krai lambi thingba si matangda laikai stegi langwam mema kawbi nupi amana phongdor kibada lambi ase haukiba sahi kyadagi phibam soktuna lairakibane adubu mamang sahida black topping tawgani hana WVM lauramba Lauram laga ngasi fawba hanna yengbidana lakhibane thawang asigi mayokta laikai asigi miyamna tha asigi taruk fawbugi manungda lambi ase black topping tawbidrabadi thingjingani hana media gi khutang khangan laikhrabane masi fawbada mari lenaba singna mijeng changbi dabadagi lambi thingmi khongjang sanction kibane kanagum puksel chaw mioi singna lambi ase bu sembi gani harabade laikai asigi miyamna taram okani phongdoraki tari om se lambi si paka lobbi khraga tikadar amna tha usorakpa matam sidai koilasi thabidre kanagumba pukchen chawba chawbisingna lambi si sembi ge haiba lairagadi hana khoi open oina masi mayamda laukthokjari masi sembi yona media ki through da sembi dragadi khoi lambi si dum thingkhini sembi ge na lakpa mido adudadi khoi harau harau na khoi adum welcome tawjagani aduga lambi si semba hek haubadagi khoi na pot thadaradi lambi si hangdokjagani Political gi oiba khudong sab launan bagidama moirang kampudagi faknung fawu kilometer nipan khare na sangba lambi asi semjin bada kanaguma party amatana ayat apan pirak pa yaroi haina phangnung apun maira pa biluf
amadi phangnung village development committee na thamlakli ngasi phangnung da paumi singa unaba mada phangnung apun maira pai vigi secretary kanguzam salini na phongdor kibada haibu lambi ase matam kharagi mamang da semjin ba hauki bane adu lambi sema matam da quality yaudana thabak sui haibadagi mari lena authority amasung local MLA yauna khunja singa kupna tanarum matung lambi makhatanam semjin ba haibu wafum da yanaba purakre masigi matung tarakpada kanagum makhara lambi semjin bada thingba amade ayat pa piri ba se makhatana tawbigano makhatana ayat pa piraklabadi madu thorakpa apapatagi daita pumba masa masana pugada bana phongdoraki यानबगी मतुंगिना सेंबा हौरब लंबी असे खुंगंग असिगी ओइबा मैरा पाइबी क्लब अमदी विलेज के ओइबा अथॉरिटी करी अमता याउदना प्राइवेट के ओइबा मियोय खरना इहौ सागतुना लंबी असे सेंबा यारोय हाइबना सिंगबा दुगा डिपार्टमेंट दा अखोइगी कंप्लेन तौबना सिंगबा मियोय सिंग असे अखोइगी खुलसीदगी करिगुंबो अथॉरिटी अमगी मखादा तौब नते मियोय सिंग असिगी कंप्लेन असे अखोइ डिपार्टमेंट गी मैकैदगी सु लौबिगनु लंबी असे मयामना यानबा लंबी अमगी मौंगदा सेंबीबा सिदा अखोइगी खुंगंग असिगी ओइबा अखोइगी मैरा पाइबी साइडगी अथिंगबा लेते लंबी असे सेंबा होबियो हाइबसे मैरा पाइबी साइडगी हाइजबने लोन थिंख्रब लालौलुफ नेशनल रिवोल्यूशनरी फ्रंट मणिपुर की मंगासु मपोक नुमित ngasi pangthokrana lub asigi information and publicity secretary sana jawo maite na chiro lamada khangalakli lamdam asida lanthengner be lub pumnamak pusu ikai khumnaba warol pi baga loinana tengbang lak lub khudingmak pusu thagar phongdok ni hana chiro lasina makha tarakli National Students Union of India Manipur State na demonetization ka mari lenana miyamda maruaina mahiro isna khudongsa da bakya piri basig matangda haukiba January ani dagi satharakwa bank amadi ATM booth singe survey ngasi loisin krai loinana survey dugi matung ina ATM ya ma paisa yoram da ba amadi miyamna paisa lauthokna da hona ba khudongsa da bakya mayok na rehana NSUI Manipur gi president Bankim Chandra na phongdokrai ngasi Imphal gi Congress Bhavan da leba NSUI office ta paumi sing unaba mada Bankim Chandra na phongdokibda Narendra Modi gi demonetization na miyamna khamtheng awaba pire amadi NSUI na miyamna awaba pire party ase lehendan ba amadi Manipur da leriba Congress government asida mai masing mari lenaba tawhanning ba thabak thoram singi matangda Manipur da leriba school college amadi university ki mahiroi singdagi feedback lawduna lakliba English singani tarataret ki election gi Congress party ki manifesto da hapna na campaign chathaba haure phongdorki loinana paumi sing unaba da NSUI gi National General Secretary Angelica Arambam na phongdorki bada lakliba English singani tarataret ki election asida na sing maruaina NSUI gi members sing da election thengna na ticket pibi na ba khangan gani phongdorki ATM ayambana SBI adagi UBI HDFC Axis Bank almost all the ATMs haiba tare sigi mayam se akhoi ayamba matamda ATM kharada hapaga kharada na haptaba admana yenaraga leibagi maong da oina tawreba sina maram oiraga emergency lakpa matamda season aningba matamda yamna problem ama thengna halleba black money phana na bane haire mana tawriba demonetization se demonetization na maram oiraga hujik phawda black money kaya yamna recover tawbanga mage karam ba mioi na karam ba account holder na kana India gi karam ba state ta karam ba mioi na paisa suk black money pairam ba si moi phagat pangam mageba Milal na sinduna Manipur ki mafum kya da maite meg tambi ba ki thoram pangthokre hoki sahi gi December 15 da News Econ Club ta laikai gi miyam da maite meg tambi khraba matung Directorate of Language Planning and Implementation Government of Manipur masung Milal sinduna hiang thang Veto Club Lafupat Terada numit tarani gi oiba maite meg tambi ba ki thoram pangthokre na Milal na thokpa cherola ma da khangalakli cherola sin maka taraduna hoki December 3 English singani tara tareta su Lamboi Khul Upper Primary School da maite mek tambi bagi thoram pangthokre hari All Manipur Newspaper Sales and Distributions Association gi kuntrani thoi su basai gi mifam mangasi Khurai Anandabim lekai deleba Somarendra Lampak ta pangthokre thoram adu mari lenan association asi gi laiketra members sing da miyam na heka lekat tamki amadi imung manu gi miyoi sing da acham kudol tamdun ikai khumna ki ngasi gi thoram adu da Women Front NPP Manipur Unit ki State President S Saitebati Association asi gi President K Ibotom yauna miyoi kya na saru gya ki thoram adu mari lenan G Saitebati na miyoi be khunai seda hawkers amadi newspaper distributors sing na lawri thaudang ase yamna chawi khudong sa thadok tuna awaba kya mayok na duna miyam da ipau pin na honer be hawkers sing gi thaudang thagat ningai ni hana mak na phongdoki tungda Lucky Draw Phangthok tuna Association asi gi member mangada cycle khudol tamki ban blockade manung da su koi adumak khabar sing si yen thok pi bani na koi gi sili now distributor sing si ban gi khudong ja ba su laudre
नोंजू थागी खुदोंचाब अवाबदुसु खंद्रे पुनमकी खुदोंचानबगीदमक्ता मसागी खुदोंचाब कया थादोक्तना मियामदा खबर सि फंगनबनी अदुना मियामगी माइकैदगिसु अइना महुत सिंजरगा डिस्ट्रीब्यूटर सिंगबु अइ मतंग से याम थागतचबा नखोइगिदमक्ता चाउथोकचबा पोई हाइना इ थमजगे Taramathoi suba Manipur Legislative Assembly Mikhal Gamari Lenana Miref Oigada Singna Kaya Yamna starting Tauga Gehabagi Matanga Mifam Mangarang Pangthok Ana District Election Officer Infal West na Cherolamada Kangalakli Mifamaduna Model Code of Conduct Ki Kanglon Sumna Chana Hanba Pet News Kupna Yengshinba Voter Singwa Sel Piduna Thiemnaba Hotna Daba Loinana Lenga Pai the party na public exchequer gi Sanfam Singh advertisement lana season hundred naba Hibana Singba Wafam Kya Singh Kupna Khana Kiari English Singh Machampan Tara Tarita English Singh Machampan Tara Mapan Fava Thokiba Anglo Cookie Land Matanga Symposium Amapang Thokre Symposium Adu Cookie Students Organization of Cookie Research Forum Anina Sinduna Babu Prada Leba Cookie in the Pangthokibane Taramatuda Anglo Cookie Land Gihorok from Lan Adu Safuna Singh Hiram Singda Khana Nainaki Lana du Matanga British na tham documents sing Pathoki Toromaduda Cookie Fruki Naha Kana Sarugyaki. So many writers, so many historians have to write about Anglo Cookie Wars, but some say it's a Cookie rebellion, some say it's a war of independence, or some say it's just a Cookie rising. But in reality, the name should be Anglo Cookie War, because it's a fight between the British and the Cookie chiefs, Cookie people. It is a war against colonialism. We would like to give its due shares of importance. Hayeng January Tang Nipanda Helping Hands Group Infal na Pangthokuni Hadun Toramba Taramari Sub State Level Triplex Competition 2016 ki prize distribution ceremony adu khudong sada bamadagi lakliba February tang mangada hanapi kiba mafam matamda pangthok lagan hana Helping Hands Group ki president gi cherwolamana fongdorokli International Handicap Welfare Mission Manipur na sindu nga si Moidang Puktaleba Mission na si Sanabungda Ahanba Annual Sports Meet na pangthokre tha sigi tara fabu chathagada sports meet asida different level gi nupi amadi nupa sana roi chamasu na mangana tongan ba masana tareta saruk yari International Handicap Welfare Mission asigi campus asi English singani tarani thoida Moidang Puk Gram Panchayat ki Pradhan TH Gambir na Low Shangam Amagi Lampiduna Sakibaga Loinana Konthokjam Assembly Constituency MLA K Sarada Madi Padmasiri El Nabakishor Anina Manipuri Tongan Mufam Singagi Lako Mission as the Labor Mioi Sani Shumna Anida Thagyo and Lupa Chani pension Piduna Lakli Ngasi sports meet asigi Haudoki Toramada Konthokjam Assembly Constituency MLA K Sarada Madi Padmasiri El Nabakishor Father of Disabled Persons Kaloinana Lamdamadugi Masakna Mio Kana Toramadu Sarugyaki अकोई मीगी मरोन दारिगा सिंपेटी हारे सिगी मुनिंग छिजे मसी लैत्रगदी अकोई हिंगमिनबगी अर्थ लैत्रे आइगा इमागा चाक चामिनरगा आइना nga thongba chum charaga imana chum saugri thongba chum char leiba ade imana चाक चाबदु लखपदि ngamdaba adu aina chakhom chauna karamai chagni ima se chaugje I lake nasa haini inbataba Choba disabled singi game oriba Paralympic ta Manipur gi lamda masidasu asidagisu nongmadi soidanamaki participant thoktaba yade thogangani habi wakhalonda International Handicap Welfare Mission Manipur na ahanba hand haksang phimsa dra singi sigumba annual sports meet se pangthokchabani Kuntraum doi suba men's state polo tournament ki KNMM Riding School A Singjamai AMPSC B Amadi Krifsa B Naurim Thong Mai Pakre Tournament sing as an wasana ki match da KNMM Riding School A Singjamai Sanaroi Anis na Panjal Manga Rohit Amadi Sawu na Panjal Mari Loinana Mocha na Panjal Ahum Amadi Zamson na Panjal Amaga Chanduna Ibudau Thangjing Polo Club Khongman Bu Yamna Lakcha na Panjal Tarataret Amada Mai Thiba Piki Satharak lebe pono tournament si ngasi sana ki bani su match ta MPSC B ge sanaroi Pradeep Kumar na Panjal Mari Ai Khab na Panjal Ani loina na Suresh na Panjal Amaga Chanduna Kurai Polo Club A bu Panjal Taret ani mai thi pi ki bag loina na ahum su match ta na Kripsa B Naurim Thogi sanaroi Omes Gurung na Panjal Mari loina na Sarat Kumar na Panjal Amaga Chanduna Nongchup Pana Sagol Kangjai Loop Langjing Panjal Manga amada mai thi pi bangam ki All Manipur Polo Association Sinduna knockout basis ta Mapal Kangjebung Infal da Sathariba tournament sida polo team kuni thoina saruk yari tournament se hayeng makhataba match ani sanaragani
खुमल लंपाक स्पोर्ट्स कॉम्प्लेक्स ता लेबा आर्टिफिशियल टर्फ ग्राउंड से मतम खर फुटबॉल मसाना मरी लेना मैच सिंगदा स्थानबदा अथिंग थमखरे हारी हौजे हौजे आर्टिफिशियल टर्फ ग्राउंड से नौना सेम साजम थबक क्या सथबन मरम ओरगा ग्राउंड से अनौ मतम लेप्ट्रिप फाव अथिंग बस थमखिबने खुदोंग चादब असिगदमक फुटबॉल मसाना सिबु पामजन सानरिब मियामना वारौबिगन वाहना ऑल मणिपुर फुटबॉल एसोसिएशन की असिस्टेंट जनरल सेक्रेटरी थादोरप चेरोल अमदा खंगलकली रोजर FC शांतिपुर मदे अपुनब FC क्यामगई अनि निपान सुब एम रविचंद्र मेमोरियल फुटबॉल टूर्नामेंट की सेमीफाइनल चंखरे टूर्नामेंट असि ngasi सानकी बाउम चुब क्वार्टर फाइनल दा यारीफोक यूनाइटेड FC की सानारोय बोयचाना मैच की तारामरी सुब मिनट पांजल में चनखरब मतुंग रोजर FC शांतिपुर की सानारोय फर्नांडो ना मैच की 29 सुब मिनट पांजल हंदोक्तुना मैच असि अपीब मतमदा टीम अनिमक पांजल अममम चनुदुना मैच असि ड्रॉ ओइखी मैच असिदा टीम अनिमकना सेमीफाइनल चंगनबा किक्स फ्रॉम पेनाल्टी मार्क्स न लाइबक लेबनबदा रोजर FC शांतिपुर पेनाल्टी किक मंगा पांजल चंदुना यारीपोक यूनाइटेड FC बु पांजल तरुक मंगादा माइथी पीखी चथरिब टूर्नामेंट असि मारी सुब क्वार्टर फाइनल दा अपुन FC क्यामगी सानारोय दीपक आनंद राजू तोमम दे मिलन पांजल अममम चंदुना LLK कराम्बु यामना लाक्चन पांजल मंगा अमद माइथी पीखी एम रविचंद्र ट्रस्ट सिंधुना क्यामगई आइडल हाई स्कूल की सानबुंगदा सथरिब फुटबॉल टूर्नामेंट से टीम 15 सरुक यारी था की मापन सानगद टूर्नामेंट से अहम सेमीफाइनल दा मामा FC सगोल बनमदी रोजर FC शांतिपुर अनिना लंबा तौनरगनी Tarelak Suba National Voters Day 2017 ka mari lenana every vote counts have a theme da district level drawing competition ma Panchayat Bhavan Hall DC Imphal East ki complex ta January 10 da pangthok lagani akupa marol district election office Imphal East gi khanglab yagani hana cherol amada khangalakli Manipur Veteran Cricket Association Sindana Oriental College amadi Model Higher Secondary School da satrakliba ahanba Trongbom Subol Memorial Veteran Cricket Tournament ta Cyclone Thangwiban mai pakre ngasi tournament asig league match asida Cyclone Thangwiban na toss ngamduna batting hana sanabada Cyclone Thangwiban na api over kontra da wicket nipan turga ran chama yankhai taret loba ngamki ani suba batting sana kiba Imphal West Veteran Cricket Club na api over kontra da wicket tara mak turga subna garan chama subna ahum khak loduna match ase run yankhai marida maithi banangki match asida Cyclone Thangwiban gi batsman thoi na run yankhai ni thoi loduna man of the match taki hayeng sanaga da tournament asig league match amada Nauria Pakhang Lakpa Sports Association amadi Cyclone Thangwiban ani na lamba taunargani Matanga swada bulletin ase tension jadring mawana headlines zamon thamjari Lauren dong khulem lekai ngangom ler ke bom pokhai pada 143 battalion CRPF lampel di personnel and shokley Kendra humpu da Congress amadi BJP da lamba taunan naba political party tarupun sinduna Left Democratic Front ka wapun meluk nama sengkre Lakliba Assembly Mikhalda Manipur Pradesh Trinamool Congress na Assembly Constituency Humpu Makta Mirep Putokadauri Union Home Ministry na ayaba PWD Economic Blockade ki Waroisin Purut na ba tripartite talk Tinthaduna Laida Hana Goodwill Mission Marau Sirakli Amasung Paka Laurba Matung Tha Taruklom Koila Thadan Thambuki Kamat Tibero Maling Lagai Lambi Miyam Matan Kutan